इम्फाल ईस्ट डिस्ट्रिक्ट की क्यामगई ताखोक मखादगी मौलाना अब्दुल मजीद चाही कुंथ्रा मापनगी युमदा हौकिबा जनवरी तारीख 13 की नुमिदांगदा नोंमै कापसलमी हाइबगी matangda ngarang amasung ngasigi electronic amadi print media singda masjid masana thamkiba wafam adu aranba yumpham yaudaba ngaktani haina All Manipur Muslim United Clubs Organization amukogi General Secretary MD Abdul Koyamna Fongdorakli wafamasi ngasi amukona sinduna lilong damda pangtokiba paugi mifam amada fongdokibani mahakna hai Maulana Abdul Majid asi haukiba matam kiyagi mamangdagi yawolup amagi ming sizinaraga imfada laiba dukan amadi mioi kiyadagi sel gi demand tawbagi record laidiba mioi amadi mahakna miyamgi amadi laiba kidamakta thamoi sengna mathau tawjariba singda amuba kali taisinbada natana mioi kiyabu awafamda tahan kraba mioi amani maram asina asigumba thokaningdaba thodok kaya asi makha tana thoktanaba mari leinaba authority singna amadi yawoloi singna mahakpu maralgi matung ina athubada matik chaba cherak pibiu haiki Joloi amagi mingsin raga Imphal da leiba dukal da amasung public ki tegi paisa gi demand tawkhigi record leiraba mioi amani maram asina mioi asina sengba tawjariba joloi singi mingchat kaya thelle mingchat thiriba mingchat thina ba tawriba amasung mara leitaba mioi kya bawa ta na ba tawriba asimari lenaba department amasung Jawoloi sili naw singna thu matam da thidok piraga maral gi matung ina dandi pibiraga makata na sigumba thodok asi thoktana bo hona biu haina All Manipur Muslim United Club Organization gi maikei digi ingsing jari aduga loina na asigumba yamna phatraba mioi khara asina mioi ama anina thabuk singsi asumba huran ba natraga party gi sengna tawjari party singi thabuk tawjaru mioi singi mamaida mubakali tasallaga tasin biba aduga sengna tawjariba joloi kharagi ming sizinraga sumaina tawbasi Manipur da leiriba pangal community da makhoi amani sina mingja thenba si amukona thamoi sengna makhoi gi mathakta kandem tawi aduna thu matamda achumbagi da makta thidok piriba joloi sili naw sing amadi mari leinaba department thidok piraga hai bimioi si Imatakta sabsaba dan DPB hai akogi bandok tawkre matung da mangon da show ama extra le obase sina mana ralura kyam gai dagi ai gatina ba maru ko da gari do thado kinga her matam da maru to nai wanda si gari si mapu do thido gam ta pitho ko hai badagi akogi anjuman gi yamba sing tawga mapu da pitho ki aba pitho bagi damakta su mana ai wanda ai isada hujiki party gi ming season naraga wanda Ital मैम तो रखी है युम दबो लखन की माना अब्दुल मजीद आई बनु पासिना वन तो रखी युम दबो पार्टी की मिसी माना थर की है अदुगा अदुगी मतुंगा याम कन ngang na budagi ma to khre to ki budagi ai gi laikai gi sagai gi yam ba ma bazar khumup dukan phame ba adu da sumana party gi ming season raga demand ke arak to rokhi bagi record lai ba magi aduna mari laina ba chilina mo khaina magi तो था जबीरो नो मासे मचिन याम थीबा करन तौबा हानदगी हौना करन तौबा मिनी मैम करिम तो मागना हाइबवा तो था जबीरो नो मीना मागी प्रूफ सिदा लेरे सी बलेनो सी मसागी गरी सी बंदोक तोरग मसाना उराल जबनी आइगी मतम चाबद पुथोक जरके माना सीजन अब पार्टी की मिंग दोसो आइगी एक सगे याम बमदा खुंगु दुकान फंबमदा माना तारा रकी मथक तमाना फोन तवले दुकान दा लखले दुकान फंबंगम दे याम बसे उजी